ngang asi anouba topic synonym haibasi puduna lakli synonym haibasi karino masiga mari lenaba tongan-tonganba khudam singgi MCQ 30 masida yauri haji MCQ sing adu karino haibasi yengasi ahanba wahangda wahan thong manaba wahai synonym haibasi karino masig option mari lere kokta wahai ani amana amagi mahut sindana sijinnabada mafam punamakta manadaba adu khangnai samda wahai ani amana amagi mahut sindana sijinnabada mafam punamakta manaba adu khangnai laida wahai ani amana amagi mahut sindana sijinnabada wahan thok ona teinaba adu khangnai mitta wahai ani amana amagi mahut sindana sijinnabada mafam punamakta manrap tauba adu khangnai ahanba question asigi achumba option ji sam lere wahan thok manaba wahai synonym haibasi karino masiga achumba option sam wahai ani amana amagi mahut sindana sijinnabada mafam punamakta manaba adu khangnai mathangi ani suba question iton haiba wahai asiga wahan thok manaba wahai karambano si option mari lere kokta palem samda panthau laida ikhura mitta topa question number 2 gi achumba paukhum asi lai ni iton haiba wahai sigi khonthok wahan thok manaba wahai ji ikhura haiba jini lai ikhura haiba jini ahum suba question singel haiba wahai asiga wahan thok manaba wahai karambano option mari kokta thingel samda u laida lai mitta sing question number 3 achumba paukhum asi lai ni singel haiba wahai sigi wahan thok manaba wahai di lai haibdi lai haiba jini mari suba question da thauna phaba haiba wahai asiga wahan thok ona teinadaba wahai karambano wahan thok ona teinadaba haibadi wahan thok manaba haibani asi option mari lere kokta pangdaba samda kan thoba laida akanba mitta pangba question number 3 gi achumba option ji samjini kan thoba haiba jini thauna phaba haiba wahai siga wahan thok manaba ji samgi kan thoba haiba jina achumba ware mathangi manga suba question da isanopi haibaga wahan thok manaba wahai di option ahanbada kokta isa haibani samda imom haibani laida taloi haibani mitta mathakki ahummak sumi question number 5 ki achumba paukhum samjini samgi imom haiba jini isanopi haiba wahan thok manaba ji imom haiba jini question number 6 subada saidang ba haibaga wahan thok manaba wahai di anba option da kokta sai kakpa haibani samda koktang ba haibani laida lam tang ba tan ba haibani mitta yimdang ba haibani question number 6 ki achumba paukhum asi mitchi ware saidang baga wahan thok manabadi yimdang ba haibasini mitki yimdang ba haibasini mathang question number 8 subada mahak sangyeng asi mai pakpaga kari tawgadagi haibagi akaknaba leitri haiba wahai pareng asigi akaknabagi mahut sinba yaba wahai di haibdi akaknaba haiba wahai siga wahan thok manaba karamno haibani ahan option da kokta akakpa samda arepa laida kaknaba mitta lepa question number 7 gi achumba paukhumji samjini arepa haibjini haibadi akaknaba haibji wahan thok manabadi arepa haibjini question number 9 subada khuya tusinna haiba wahai asiga wahan thok manaba wahai di ahan option da ingna samda na laida tapna mitta ningthina question number 8 ki achumba paukhum di ingna haibani khuya tusinna haiba wahai gi wahan thok manabadi koki ingna haibasini question number 9 khongdoi hunba haiba wahai asiga wahan thok manaba wahai di kokta chatpa samda lengba laida chatkhiba mitta chenkhiba question number 9 gi mapan subaji gi achumba paukhum di lai haibasini khongdoi hunba haibagi wahan thok manaba wahai di chatkhiba haibasini question number 10 da pangkhakni haiba wahai sigi wahan thok manaba wahai di kokta manai samda amakhakni laida arembani
मित्त चानै हाइबसिनि question number 10 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛꯁꯤꯅꯤ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ ꯄꯥꯡꯈꯛꯅꯤ ꯍꯥꯏꯕꯒꯤ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯅꯤ question number 11 ꯗ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯃꯥ ꯁꯝꯗ ꯄꯟꯊꯧ ꯂꯥꯏꯗ ꯏꯕꯦꯟ ꯃꯤꯠꯇ ꯄꯥꯂꯦꯝ question number 11 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠ ꯄꯥꯂꯦꯝ ꯍꯥꯏꯕꯁꯤꯅꯤ question number 12 ꯒꯤ ꯎꯔꯣꯡ ꯈꯤꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯅꯨꯡꯁꯥ ꯊꯤꯕ ꯁꯝꯗ ꯆꯨꯝꯅ ꯈꯟꯕ ꯂꯥꯏꯗ ꯃꯤꯡꯆꯠ ꯊꯝꯕ ꯃꯤꯠꯇ ꯅꯨꯡ ꯈꯤꯟꯕ question number 12 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯖꯤ ꯂꯥꯏꯁꯤꯅꯤ ꯎꯔꯣꯡ ꯈꯤꯟꯕꯒ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕꯗꯤ ꯂꯥꯏꯒꯤ ꯃꯤꯡꯆꯠ ꯊꯝꯕ ꯍꯥꯏꯕꯁꯤꯅꯤ question number 13 ꯁꯨꯕꯗ ꯎꯟꯖꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯃꯤꯇꯣꯞ ꯁꯝꯗ ꯑꯉꯥꯡ ꯂꯥꯏꯗ ꯑꯣꯖꯥ ꯃꯤꯠꯇ ꯃꯔꯤ ꯃꯇꯥ question number 13 ꯁꯨꯕꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛ ꯃꯤꯇꯣꯞ ꯍꯥꯏꯕꯁꯤꯅꯤ question number 13 ꯗ ꯂꯩꯁꯤ ꯄꯌꯥ ꯑꯁꯤ ꯎꯏꯕ ꯃꯔꯝꯅ ꯄꯣꯂꯥꯡ ꯁꯥꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯒꯤ ꯎꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯤ ꯀꯣꯛꯇ ꯇꯨꯝꯅꯤꯡꯕ ꯁꯝꯗ ꯇꯦꯛꯀꯟꯗꯕ ꯂꯥꯏꯗ ꯄꯥꯕ ꯃꯤꯠꯇ ꯄꯤꯛꯄ question number 13 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯖꯤ ꯁꯝꯖꯤ ꯂꯩꯔꯦ ꯍꯥꯏꯗꯤ ꯎꯏꯕ ꯍꯥꯏꯕꯒꯤ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯇꯦꯛꯀꯟꯗꯕ ꯍꯥꯏꯕꯅꯤ question number 15 ꯁꯨꯕꯗ ꯃꯍꯥꯛ ꯂꯥꯏꯔꯕ ꯉꯥꯛꯂꯧ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯉꯥꯛꯂꯧ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯄꯥꯝꯕꯩ ꯁꯝꯗ ꯁꯦꯜ ꯂꯥꯏꯗ ꯃꯔꯟ ꯃꯤꯠꯇ ꯏꯪꯈꯣꯜ question number 15 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯩꯕ ꯉꯥꯛꯂꯧ ꯍꯥꯏꯕꯁꯤꯒ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕꯗꯤ ꯄꯥꯝꯕꯩ ꯍꯥꯏꯕꯁꯤꯅꯤ question number 16 ꯑꯉꯥꯡꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛ ꯇꯧꯒꯜꯂꯤ ꯍꯥꯏꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯑꯣꯏꯅ ꯇꯧꯕ ꯁꯝꯗ ꯃꯤꯅ ꯌꯥꯗꯕ ꯂꯥꯏꯗ ꯃꯥꯟꯅꯗꯕ ꯃꯤꯠꯇ ꯃꯤꯅ ꯌꯥꯕ question number 12 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯁꯤꯅꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕꯗꯤ ꯃꯥꯟꯅꯗꯕ ꯍꯥꯏꯕꯁꯤꯅꯤ question number 18 ꯁꯨꯕꯗ ꯂꯩꯁꯤ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯇꯣꯈꯥꯏꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯦ ꯍꯥꯏꯕꯁꯤꯒꯤ ꯇꯣꯈꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯌꯣꯄꯥꯛꯅ ꯇꯧꯕ ꯁꯝꯗ ꯇꯣꯞꯄ ꯂꯥꯏꯗ ꯑꯋꯥꯡꯕ ꯃꯤꯠꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ question number 13 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯁꯝꯅꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯇꯣꯈꯥꯏꯕ ꯍꯥꯏꯕꯒꯤ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯇꯣꯞꯄ ꯍꯥꯏꯕꯁꯤꯅꯤ question number 19 ꯒꯤ ꯆꯦꯛꯂꯥ ꯑꯃ ꯂꯩꯕ ꯎꯏ ꯍꯥꯏꯕꯁꯤꯒꯤ ꯆꯦꯛꯂꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯆꯦꯛ ꯑꯃꯁꯨꯡ ꯂꯥ ꯁꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯥ ꯃꯤꯠꯇ ꯑꯄꯤꯛꯄ ꯁꯥ ꯂꯥꯏꯗ ꯑꯄꯤꯛꯄ ꯁꯥ ꯃꯤꯠꯇ ꯎꯆꯦꯛ ꯍꯥꯏꯕ question number 19 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯁꯤꯅꯤ ꯆꯦꯛꯂꯥ ꯍꯥꯏꯕꯒꯤ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯎꯆꯦꯛ ꯍꯥꯏꯕꯁꯤꯅꯤ question number 18 ꯁꯨꯕꯗ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯕ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯃꯌꯥꯝꯅ ꯈꯨꯔꯨꯝꯅꯕ ꯂꯥꯏꯗ ꯂꯨꯅ ꯅꯤꯡꯕ ꯁꯝꯗ ꯂꯨꯅ ꯅꯤꯡꯕ ꯂꯥꯏꯗ ꯐꯖꯗꯕ ꯃꯤꯠꯇ ꯐꯖꯕ question number 18 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯁꯤꯒ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕꯗꯤ ꯐꯖꯕ ꯍꯥꯏꯕꯅꯤ question number 20 ꯁꯨꯕꯗ ꯊꯕꯛ ꯇꯧꯕꯗ ꯅꯥꯏꯇꯣꯝ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯒꯤ ꯅꯥꯏꯇꯣꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯅꯇꯣꯝꯗ ꯁꯝꯗ ꯇꯧꯅꯤꯡꯗꯅ ꯂꯥꯏꯗ ꯇꯟꯅ ꯃꯤꯠꯇ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ question number 20 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛꯅꯤ ꯀꯣꯛꯀꯤ ꯅꯇꯣꯝꯗ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯗꯤ ꯅꯥꯏꯇꯣꯝ ꯍꯥꯏꯕꯒ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕꯗꯤ ꯅꯇꯣꯝꯗ ꯍꯥꯏꯕꯁꯤꯅꯤ question number 19 ꯁꯨꯕꯗ ꯏꯅꯤꯡꯊꯧ ꯕꯣꯙꯆꯟꯗ꯭ꯔꯅ ꯅꯣꯡꯒꯥꯕ ꯀꯨꯝꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤ ꯍꯥꯏꯕꯁꯤꯒꯤ ꯅꯣꯡꯒꯥꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯣꯛꯇ ꯅꯤꯡꯊꯧ ꯑꯣꯏꯕ ꯁꯝꯗ ꯅꯥꯗꯨꯅ ꯂꯩꯕ ꯂꯥꯏꯗ ꯁꯤꯕ ꯃꯤꯠꯇ ꯄꯣꯛꯄ question number 19 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯅꯤ ꯁꯤꯕ ꯅꯣꯡꯒꯥꯕ ꯍꯥꯏꯕꯒꯤ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯁꯤꯕ ꯍꯥꯏꯕꯅꯤ
Question number kun gani thoi subada pamel kari una saba tareng no sinjang de da singaure haibasigi pamel haiba wahi asiga manaba wahanthokti kokta pamjaba samda u laida wa mitta phattaba question number 22 gi achum paukhom di samni samgi u haibajini pamel haibasiga wahanthok manabadi u haibajini question number 32 suba punsinba haiba wahi asiga manaba wahanthokti kokta paisinba samda thonjinba laida tinnaba mitta thadokpa question number 23 gi achumba option achumba paukhom di 23 gi achumba paukhom di lai ni punsinba haibasiga wahanthok manabadi tinnaba haibajini question number 24 suba 24 gi mipaiba haiba wahi asiga manaba wahanthokti kokta kijaba samda nungsathiba laida pakhatpa mitta nungsiba haibasini question number 24 gi achumba paukhom ji samni nungsathiba pakhat mipaiba haibagi manaba wahanthokti samgi nungsathiba haibasini question number 25 gi mitsen khangba haiba wahi asiga manaba wahanthokti kokta sidri phawba khangba samda khangba kanna honaba laida tumduna leiba mitta tumdaba question number 25 gi achumba paukhom di tumdaba haibajini mitsen khangbagi manaba wahanthokti tumdaba question number 26 mathot karakpa haiba wahi asiga manaba wahanthokti ahanba option da mathakta karakpa samda ingkhatlakliba laida chingkarakpa mitta chingkhatlakliba question number 27 ki achumba paukhom di samni ingkhatlakliba mathot karakpa haibadi masiga wahanthok manabadi ingkhatlakliba haibani question number 28 ta makhelangba haiba wahi asiga manaba wahanthokti kokta langba samda mahi langba laida masu arangba mitta arangba question number 29 ki achumba paukhom di kokni langba makhelangba haibagi wahanthok manaba wahidi langba haibasini mathangi question number 29 subada longnamba haiba wahi asiga manaba wahanthokti kokta namduna lauba samda lauba laida minamba mitta taungamba question number 29 gi achumba paukhom di laijini minamba haibajini longnamba haibagi wahanthok manaba wahidi minamba haibajini mathangi 28 suba question da miki thi haiba wahi asiga manaba wahanthokti kokta pangdaba samda athiba mi laida mayamna thiriba mi de mitta athauba question number 28 gi achumba paukhom di koksini pangdaba miki thi haibagi wahanthok manaba wahidi pangdaba haibasini mathangi aroiba 30 suba question da 30 subada korau mana wangbara panthau mana mawangi haibasigi panthau haiba wahi asiga manaba wahanthokti ahanba kokta athauba samda panba laida ikhura mitta ipa question number 30 gi achumba paukhom di mitchini mitki ipa haibajini ko panthau haiba wahi siga wahanthok manabadi ipa haibajini thank you for watching please like share and subscribe